हम देशवासियों ने, हमारे वैज्ञानिकों ने, हमारे उद्यमियों की ताकत का ही ये परिणाम है कि भारत को वैक्सीन के लिए किसी और देश पर हमें निर्भर नहीं होना ना। खुरुमजरी ngasi ayhaki wasi bedagi wahi paring amaga loinana haudoksage kritam se daksine haste jayome sabya ahit bharat ki mityengda masigi wahan thokte aikhoi gi leibak na mai kayamada ithau pangtokre loinana masi chauna sumai pakre ngarang october 13 da bharat vaccine dose billion ama karor chamagi thoidok hendok pandam du fangre achauba mai pakpa sigi tungda leibak asigi miyam crore chama kunthra gi thodang masak khangbadu uba phangli maramasina mai pakpa si bharat ki miyam gi achauba mai pakpani maramasina aihakna leibak miyambu thamui sengna nungaiba phongdokchari marup sing tika crore chama gi dose asi sumnatagi masing natte leibak asigi tauba ngamba sakti gi mamini anauba puwari amagi haurakpani lubadagi luba thabak kayabu pangthokpa ngamba anauba bharat ki mamini wasak ngakna bagidamak honaba yaba honaba ngamba anauba bharat ki mamini marup sing ngasi bharat ki tika thabagi thauramasi malemgi atai leibak singna changdamnari bharat na crore chamagi dose billion ama yauba ngambasida thagatpasu phongdoknaragli adubu nainaba asida wafam amatattana chithahawi aikhoina kamdawna hauki malemgi achauba leibak singdadi vaccine da research tauba vaccine thiba masida chahi kayagi experience leirabani ayamba matamda bharatna makhoina sarakpa vaccine da depend tawduna laki maramasimakna chahi cha sigi khwaidagi chauba laina laichat asi lakpada bharat kidamak wahang kaya hangnarei bharat na malem gi laina laichat asibu mayok na bangam gadra bharat na karamba matamda vaccine phangani bharat na atop leibak singdagi vaccine leibagi aduk yamba paisa du kadai dagi logani bharat ki miyam na vaccine kapa phangadra phangloidra malem gi laina laichat asidagi ngakthok naba asuk yamba miyam asibu tika thahan bangam gadra makhal kaya gi wahang ni adubu ngasi crore chamagi dose asina wahang khudingi paukum pirare bharat na mahaki miyambu tika crore chamagi dose pikre madusu lemna marup sing crore chamagi vaccine dose asina malemna bharat pu corona dagi khwaidagi hena ngakthok labani haina khannaragani pharma hub ama oina bharatna malem pumbadagi ayaba phangkre masi amukka hena chechil halagani malem pumbana bharat ki thauna asibu yengnari marup sing bharat ki tika thabagi khongjang asi miyam ga loinana apunbagi chaukhatpa mayam gi thajaba amadi apunbagi hotnabagi khwaidagi langlaba khudamne corona laina laichat asi haurakpa matamda miyamna chingnakhibadi bharat kumba miyam gi laingak lamsida malem gi laina laichat asibu thengnabasi awaba ma oigani bharat amadi bharat ki miyamda
asuk yamna khangba kanba amadi discipline asi kamdongna chatnagani adubu aikhoigi miyamgi laingaki wahan thokti miyamga loinana laibak asina pumnamakpu tika thaba lemna tika thabagi khongjang changchinki lairaba inakhunba khungang sahar arapa yamna lappa laibak asigi laisoldi laina asina michang mikhai naidabanina tika thabadasu michang mikhai naiba yate maram asimakna tika thabagi khongjang asida VIP culture leihankide pham achauba paibasu yamna inakhunbasu pumnamak micham amagumna tika thaki marup sing aikhoigi leibak kisu mi yamna tika thaba laknaroi haina chingnaba leinaki malemgi achauba leibak singda vaccine hesitancy asina achauba singnabama oiki haujiksu oiri adubu bharat ki miyamna crore chamagi vaccine dose yauduna miyambu maya kumhankre marup sing karigumba khongjang amada apunbagi honaba haibasi yaurabadi madugi mahaidu angakpagi masakni aikhoina laina laichat asi mayoknabada miyamna saruk yaba asina ahanba pangal oiki laibaki apunbabu thauna hapnabagidamak khubak khuki pukham thinki maira thanki matamduda miyam kharana hangki masinabu anaba fahanba ngamgadra adubu maduda laibak asigi amatta oiba apunbagi saktidu mikap thokankibani thauna asimakna covid vaccination da laibak asibu 10 kraba matamsida crore chama yawanba ngamlibani nomada crore ama yawna tika thabasi masing yamkre asuk yamba tawba ngamba sillangba heisingba technology ningthina sijinaba pumnamaksi ngasi phawbada achau leibak singda leitri marup sing bharat ki vaccination apunba program pumba science ki siom nungdagi haukhibani science ki yumphamda chawrakpani loinana scientific oiba mawongda maikei mari sin thungna sandukli maram asina aikhoina yamna chawthokna haiba yai bharat ki vaccination program asi science born science driven amadi science based ni vaccine saba haudringai mamangdagina tika thaba phawbagi khongchat asida mafam khudingda science amasung scientific approach yauri manufacturing amadi production bu scale up tawba animakta aikhoigidi singnaba ngaktani chawkhraba leibak yamkhraba miyam madudagi tongan ba raijasingda arapa kachin koya singda tika matam chana yohanba masi bagiratna ganga purakpagi thabaktagi hena chawkhraba thabakni adubu scientific approach amadi anauba innovation singna singnaba singadubu laina ngamki resources singsu angakpa mawongda hengat hanki karamba raijana karamba matamda vaccine fangani karamba area da vaccine kaya yohangani pumnamak asi scientific oiba formula amada pangthoki aikhoigi leibakna Cowin platform semba sisu malemgi leibak pumbagi pukning singsiningai oiki bharatna semba Cowin asina micham singda laihan batanatana medical staff singi thabaksu laihanki marup sing ngasidi maikei mari makta thajaba amadi thauna leire samajdagi hauraga senmit lonsu nungai ningai oire experts amasung laibak amadi mireibaki agency kayana bharat ki sel tumgi phibam ubada nungai ba pokle ngasidi bharat ki company singda record investment lakpadanatana naha singi sinphamgi anauba khudong chaba su phangle startups ta record investment phangbadanatana record startups unicorn oire housing sector dasu anauba energy uba phangle haukiba thada tawkiba reform sing initiative sing gati sakti dagi hauraga new drone policy fawbada bharat ki sel thumgi phibambu hena khumang chawchin bagi achaubu thaudang lauragani corona gi matamda lau singubana aikhoigi sel thumgi phibambu ngaktuna thamli haujikti sarkarna laumi singdagi mahi marung leibagi thausinsi record level yaure laumi singi account ta bank na paisa direct thajile vaccine na coverage tawbasi hengalakpaga loinana sel thum amadi samaj gi activity sing sanabagi sangsar tourism maikei khudingmakta chawkhalakli lagliba kumhai phiyonggi matamasida masibu amukka hena khongjel piragani marup sing matam amadadi adugi leibakta sabani
ꯑꯗꯥꯒꯤ ꯂꯩꯕꯥꯛꯇ ꯁꯥꯕꯅꯤ ꯍꯥꯏꯕꯒꯤ ꯀ꯭ꯔꯦꯖ ꯑꯃ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯤꯌꯥꯝ ꯄꯨꯝꯕꯅ ꯃꯦꯗ ꯏꯟ ꯏꯟꯗꯤꯌꯥꯒꯤ ꯃꯒꯨꯟ ꯈꯪꯅꯔꯦ꯫ ꯃꯔꯝꯁꯤꯅ ꯑꯄꯤꯛꯄ ꯄꯣꯠ ꯑꯣꯏꯔꯕꯁꯨ ꯃꯗꯨ ꯁꯥꯕꯗ ꯚꯥꯔꯠꯀꯤ ꯃꯤꯌꯥꯝꯒꯤ ꯍꯨꯃꯥꯡ ꯇꯥꯈꯤꯕꯅꯤ, ꯃꯗꯨ ꯂꯩꯕꯗ ꯊꯋꯥꯏ ꯌꯥꯎꯁꯤ꯫ ꯁ꯭ꯋꯥꯆ ꯚꯥꯔꯠ ꯑꯚꯤꯌꯥꯟ ꯃꯤꯌꯥꯝꯒꯤ ꯏꯍꯧ ꯑꯃꯅꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯚꯥꯔꯠꯇ ꯁꯥꯕ ꯄꯣꯠ ꯂꯩꯕ ꯚꯣꯀꯦꯜ ꯐꯣꯔ ꯂꯣꯀꯦꯜ ꯑꯁꯤ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯁꯤ꯫ ꯃꯌꯥꯝꯅ ꯃꯁꯤ ꯄꯥꯡꯊꯣꯛꯄꯤꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯊꯥꯖꯕꯅꯤ꯫ ꯅꯤꯡꯁꯤꯡꯕꯤꯌꯨ, ꯃꯃꯥꯡꯒꯤ ꯆꯍꯤꯒꯤ ꯗꯤꯋꯥꯂꯤ ꯑꯗꯨ ꯃꯤꯌꯥꯝꯒꯤ ꯋꯥꯈꯜꯗ ꯌꯥꯝꯅ ꯃꯤꯄꯥꯏꯅꯈꯤ꯫ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯗꯤꯋꯥꯂꯤ ꯑꯁꯤꯗꯤ ꯀ꯭ꯔꯣꯔ 100ꯒꯤ ꯚꯦꯛꯁꯤꯟ ꯗꯣꯖ ꯑꯁꯤꯅ ꯊꯥꯖꯕ ꯑꯃ ꯂꯩꯍꯜꯂꯦ꯫ ꯑꯩꯍꯥꯛꯀꯤ ꯂꯩꯕꯥꯛꯀꯤ ꯚꯦꯛꯁꯤꯟ ꯑꯁꯤꯅ ꯑꯩꯈꯣꯏꯕꯨ ꯉꯥꯛꯁꯦꯜ ꯄꯤꯕ ꯉꯝꯂꯕꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯇ ꯁꯥꯕ ꯄꯣꯠꯊꯣꯛꯁꯤꯡꯅ ꯂꯥꯛꯀꯗꯧꯔꯤꯕ ꯗꯤꯋꯥꯂꯤꯒꯤ ꯀꯨꯝꯍꯩ ꯑꯁꯤꯕꯨ ꯍꯦꯟꯅ ꯐꯖꯍꯟꯕ ꯉꯝꯒꯅꯤ꯫ ꯗꯤꯋꯥꯂꯤꯒꯤ ꯃꯇꯝꯗ ꯂꯩꯕ ꯄꯣꯠꯀ ꯑꯇꯩ ꯃꯇꯝꯗ ꯂꯩꯕ ꯄꯣꯠꯀ ꯃꯑꯣꯡ ꯃꯥꯟꯅꯗꯦ꯫ ꯀ꯭ꯔꯣꯔ 100ꯒꯤ ꯚꯦꯛꯁꯤꯟꯒꯤ ꯗꯣꯖ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯄꯤꯛꯄ ꯗꯨꯀꯥꯟꯗꯥꯔꯁꯤꯡ, ꯑꯄꯤꯛꯄ ꯑꯣꯟꯇꯔꯄ꯭ꯔꯦꯅ꯭ꯌꯨꯔꯁꯤꯡ, ꯑꯩꯈꯣꯏꯒꯤ ꯁ꯭ꯇ꯭ꯔꯤꯠ ꯚꯦꯟꯗꯔꯁꯤꯡ ꯄꯨꯝꯅꯃꯛꯀꯤ ꯑꯥꯁꯥꯒꯤ ꯃꯉꯥꯜ ꯑꯃ ꯂꯥꯛꯂꯦ꯫ ꯃꯔꯨꯞꯁꯤꯡ, ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯑꯃ꯭ꯔꯤꯠ ꯃꯍꯣꯠꯁꯕꯀꯤ ꯋꯥꯔꯦꯞ ꯀꯌꯥ ꯂꯩꯔꯤ꯫ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯊꯥꯖꯕꯁꯤꯅ ꯑꯅꯧꯕ ꯊꯥꯖꯕ ꯑꯃ ꯄꯨꯔꯛꯂꯤ꯫ ꯑꯆꯧꯕ ꯄꯥꯟꯗꯝ ꯊꯝꯂꯕꯗꯤ ꯃꯗꯨꯕꯨ ꯐꯪꯕꯁꯨ ꯉꯝꯒꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯃꯁꯤꯒꯤꯗꯃꯛꯇ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯆꯦꯛꯁꯤꯟꯅ ꯂꯩꯕ ꯇꯥꯏ꯫ ꯀꯕꯠꯆ ꯑꯗꯨ ꯑꯐꯕ ꯑꯣꯏꯁꯅꯨ, ꯌꯥꯝꯅ ꯑꯅꯧꯕ ꯇꯦꯛꯅꯤꯛ ꯑꯣꯏꯔꯕꯁꯨ, ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯒꯦꯔꯦꯟꯇꯤ ꯂꯩꯔꯕꯁꯨ ꯂꯥꯜ ꯂꯣꯏꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯈꯨꯠꯂꯥꯏ ꯊꯥꯗꯣꯛꯄ ꯌꯥꯗꯦ꯫ ꯀꯨꯝꯍꯩ ꯐꯤꯌꯣꯡꯁꯤꯡ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯄꯥꯡꯊꯣꯛꯄꯤꯌꯨ ꯍꯥꯏꯖꯔꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯤꯀꯥ ꯊꯥꯗ꯭ꯔꯤꯕꯁꯤꯡꯅ ꯃꯁꯤꯕꯨ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤ ꯄꯤꯕꯤꯌꯨ꯫ ꯇꯤꯀꯥ ꯊꯥꯔꯕꯁꯤꯡꯅ ꯑꯇꯣꯞꯄꯁꯤꯡꯕꯨ ꯏꯊꯤꯜ ꯄꯤꯕꯤꯌꯨ꯫ ꯃꯌꯥꯝ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯔꯕꯗꯤ ꯀꯣꯔꯣꯅꯥꯕꯨ ꯊꯨꯅ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯒꯅꯤ, ꯃꯁꯤ ꯑꯩꯒꯤ ꯊꯥꯖꯕꯅꯤ꯫ ꯂꯥꯛꯂꯤꯕ ꯀꯨꯝꯍꯩꯁꯤꯡꯒꯤꯗꯃꯛꯇ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯍꯟꯅ ꯄꯤꯖꯔꯤ꯫